Eeng kumja lisingani amagi June 19 Manipur gi ngamkhei kaiba yaroi haiduna houkhiba ehou amada meeoi 19 Security Force na nongmeina kaptuna hatkhiba meehat aduga leinana Upendra Judicial Commission na chathakhiba Enquiry adugi report Manipur Leingakki Home Department na CBI da sinnaramdabana case asigi Enquiry report thagatlambagi mahutta closure report oina Supreme Court ta submit tourambani haina Human Rights Alert ke Executive Director Babloo Loitongbam na phongdurakli wafam masing asi kwa kaithel Tharamle kaida leiba Human Rights Alert ke conference hall da pangthokhiba report of Upendra Judicial Commission of Enquiry on June 18, 2001 incident haina mingthonba lairik phongbagi thoram amada haikibani thoram aduga mari leinana mahangna makha taraduna thogdo asigi matangda Imphal West ki DC na luchingduna Magistral Enquiry ama tawgani haiduna matam adugi Leingakna hairakpadagi Miyamna yanaraktabadagi Upendra Commission da Judicial Enquiry ama initiate tawduna witness kayadu zawan lawduna report ama semlabatungda Englishing anigi January thada government report adu lankhatki adubo laibak thibadi hairiba report adu hek lankhatkiba numitagi ngasi fawbada kadaida chatkrage haibasi kanamatana khangdana leiri logi matung inadi commission amana tawba inquiry haibasi state cabinet amadi assembly da puthoktuna pirakliba instructions sing adugi matung ina action lokhatkadabani adubo matamadu da state government na thawa sadana nachungdana tumina namsinduna thamki report adu da kari yauri haiba praja miyamna RTI thaba fawbada response amata pirakhide adubu tanja charudana handak ifamna Supreme Court ta thangatkiba fact encounter gi case lising amaga chamanga ga kunipan gi case nainaba matamda Supreme Court na Manipur government ki commission report pikhalakna bakhangalaki makha tarakpada Supreme Court na CBI da sinarakpa fact encounter case kuntranipan gi manungda June 19 gi meehat asisu yaurkhibane CBI na Supreme Court ta June 19 gi investigation asi loire haina report lan khalakpadadi case adu makha chathaba yaroi haiduna closure report oina thangalambane closure report asigi matangda thigaluba matamdade Imphal Police Station amadi City Police Station da lokhatkhiba FIR copy Manipur government ke Home Department da pikhiba Upendra Commission report sing adu CBI da amata piramdabane Documents sing asi tasengna mangkhrabra natraga thawaina losilibra haibado Manipur government na thidokpiu haina mahangna makhata ki ngasigi lairik phongbagi achamba thoromadu da si Upendra gi machanupa Hitendra Chanambam HRA gi Executive Director Babloo Loitongbam ifam gi President Renu Takhelambam ifam gi Secretary Idina Yaikhom amadi June 19 gi thodokta laikhidraba meeoi singi imung manung gi meeoi kyana saryakhi chawna tawduna Hatkhiba chesang mayam do docket mayam do ngasi Manipur sarkar gi custody da laigado mayam se amatta CBI da piramdre ngaiba poti ngasi Manipur da paliba achaw sang mayam ama rajati yauriba sarkar paiba mayam se 18 June gi thodok tu dagi Manipur gi integrity ngakani haidana mayam gi oina horakhiba ehou dugi maduda tongaga changaga rajiti yauraga ngasidi achawa sang loimak paire maran leiba official singse masing mathakta action lokhat piu haidana December gi tai 35 da tha gi ba darka se ngasi bhawba Manipur gi Home Department na acknowledge how to birakte hojiki matam da di logi hoiba mieng da kari thigalami matam dugi palamba sakana kari haina kari ki tawbiram habise mayam mamang da khanghan badu da garoi adubu hairi basi laire asi akhoi ji mang da lairabanina Manipur gi haugalaiba students sing law bu nusijaba kampu sing maruena aduga politicians sing oiragasu adagi librarians sing da akhoi khusin na jaragani sigi lairi sing asi